People for Animal gi miyoi amana ngarang turel de leptuna Thobal turel gi ising phaгаtle aruba ising chele haina video thadorakpa amadi media singda pau fonglakpa asi laibak thibani haina khekman gi maira paibi miyamna khongjang changsinkhre khongjang aduda saruk yakhibi maira paibi nupi singna paumi singda haikibada haujiksu Thobal turel gi ising asi aduki matik motli sijinaba yaba haibadu oidri matau karamna PFA na ising asi phare hairibano Karigidamak media da turel ising fare haina hapiribano haina hangladuna haujik ising asi turel dagi chingkatuna sijinaba yanaba hotnabada aduki matik awaba ama oiri haiki Thobal turel gi ising fare haina PFA na haibirakliba asi yaba ngamloi PFA na turel asigi torbanda khundariba miyamda athubada sengdokadabani hairaduna turel asida cheliba ising asi laingak asina yengbiraga miyamgidamak mamangaida chelamba taruba ising adu chelaknaba hotnabiyu haiki People for Animal gi thomi amana ngarang aikoi Thobal turen gi ising ji lure haina media da phongthokhiba adu matau karamna ising asi luri bano aikoi prajana sijinaba matamda ising je asuki mati motle haujiksu adum yamna yengude uigani kano de ising ji asuki mati naire aikoi na ising je sijinanaba kidamakta syntax ama chingkhajaba matamda mamangai da thadaram phijigdigi changdagi henjanna ju thadaraga praja aikoida yamna hachang phattaba chemical yam thajalabani oihanbare hujing mayam ji yengbiyoba ising je asuki mati yam thina nairi si matau karamna ising je phare haina phare na thaga phare na media gi thungna thagat pire isi matau karamna no ising ji yam nai myan jun dang yengaga tung thangbi ni yengbiyoba adun ngasi gi lenga khina hariba social committee asina ising ji lure haina thagali base khoi ngasi gi di khoi yajaning da bagi damakta khoi thengman gi praja meyam ima iben ya tholaktuna Thobal turen khongbanda ngasi gi lenga asida ngasi gi ising seleba turen ngasi gi ising ngasi yengbirega athuba matamda mechin sijana da lengoi pekpiriba singji ngasi dagi sarkana lephanduna asengba aruba mamangagi taruba tasengba ising ado praja meyam damtang thanganbiyo haibudune khoi Paumi Singh yauna turel asiki fibam yenglaba matung Thobal apunba lupki president Waikhom Rameswar na haikibada Manipur gi maruiba turel singi manungda ama oiriba Thobal turel di ising kangdrabasu matam kaya gi mamangdagi leinang chenba maramna sijinaba yadri turel asi kanbiyu haina khongjang kaya changsinkiba laikre ngasi fauba afaba ising amata chelaktraba Thobal turel asigi nak yetta khundariba miyoi lakaya gi Thawai oiriba ising asibu People for Animal hairiba organization asigi miyoi amana Thobal turel gi ising asi yamna phare haina ngarang mag media da phongdorakpa asi laibak yamna thibani Thobal turel gi ising asina matam amada fi angoba yauna phiju phijam phajana taunarami adubu matam kharagi mamangdagi leinang chelakpa maramna haujiksu sijinaba yaba haibadu oidri haiki Thobal turel gi mafam amada ngarang PFA gi miyoi amana mayai de leplaga police gi miyoi anina matai de leplaga ising asi yamna phagatle haina phongdorakpa video adu ki tungda cheliba ising adubu matau karamna phagatle hairibano haina hangladuna masi yamna chingnaningai oi aikhoi yamna chamna turel mapal asida hingjabani matau karamna ising nairibano ising asi matau karamna luhangadagi haiba adu mari leinaba authority na medeng changbiyo haiki turel gi phibam si yengbiyo ngarang mak akhoi gi Thobal gi PFA hariba People for Animal hariba organization asigi inau sing amana turel gi phibam si yamna phare ising phare haina hongdokhiba du yam laibak thibani Thobal miyam gi amasu turel sigi torban da tariba asukam miyam sigi thawai oiriba ising source oiriba sigi mo turel gi phibam sigi phare ne hekta phongdokhi buse masi asigi matik laibak thibani haina ina miyam da phongdokhi turel gi ising phare haide sunja yadri ising ken nairi hojitsu si naba yaba thakpa chaba phisu yaba ising hagdu woidri ata mamada masi thangarami chanarami phiango bopinga phajam sunarami adubu ngasi gi asigi mati thubam sokhe ngarang mak phongdokhiba wafam gi maning da police ani lepaga marakta leiraga phongdokhi wafam duda video gi maning da leiba stial do adu mangi sila gi basi si thubam sida kamdauna phare hai bana sigi phare hai bana habse singai woi mafam sida ising jin nairi mathak tan naiba naidaba khoi khange mafam sida
ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯤꯡꯁꯤ ꯅꯩꯔꯤ ꯃꯁꯤ ꯀꯝꯗꯧꯅ ꯂꯨꯍꯟꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯧꯖꯤꯛꯃꯛ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤ ꯐꯠꯇꯦ ꯈꯔꯃꯛ ꯐꯒꯠꯍꯜꯂꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯇꯨꯡ ꯀꯣꯏꯅ इसिंजी फाननबा नियम चंबियु हाइना अथॉरिटी दा अखोइना मरिनबो अथॉरिटी अखोइना खुद लोनरगा हाइजरी